मैम नोइबी मैम आई ngasi मैम दा अनु ब्लॉग मैम दु उचरके आई ngasi सेमजदरिसेको चाबगी मताने बा चाबगी ओइतारगिसु कोई यामना अरीबा स्टाइल ने बको अदो कइनो हर कंदा असिदा लेइसे nga ने बको असि nga से सिल्वर ने सिंगा जे किलो अनि मुक्ति तांबे अम्मा मखाय अनि की चांग ने अदो असिगी nga से आइना होजि मैम दा तौजदोइसे सि कोई थाइनगी अरीबा स्टाइल कोई इपाई पुशिंग अदुगा फार्मर्स लबुक चाबा स्टाइल दुनेबा असिगी मथक सिदा कोई सिदा लइबा leipak apet pase si koi leiha kawe ba ko मैम सु खंगम गने दो खंगरि बसिंग वतारि leiha ने बा leiha जिना मथकता तैशलगा को मथकता तैशलका ना खोइना सिदा हौजि फागि ओइनादि मै थागत्रि बको सिसे मनुंगदा मैतान यावे बा अदुगा मथकता ना खोइना उ अकंग बने बा सिदा अखोइना सिसे leipak ते कांदा मखा दा खोइना ओमगा को हाइदि लौरगा अदुम थमग्रनेबा अदुगा होरेन मुलकाना खोइना लौथोगा चादोने अदो आइना गसी सि सेमजरिसे चाबगी ओइतारगिसु सिसे अखोगी मणिपुर अफावबा कैफे अदगी रेस्टोरेंट मैम लेबसिंगसे सुंबदि किसु फंगदो मानदेबा स्टीम गुमदि फंगनी अदुगा अदगी ड्राई फ्राइड गुमदि अदगी फिश करी गदि मैम थोकनेबा nga अदो सुम अरिबा स्टाइल से आइना मैम दको कोई इपाई पुसिंग सानमिदना अदो सुंबा चाबसिसु कोई लेखोम पाइबा तनबा मी ओइतारदि चाबा फरक तानेबा अदुगा मतम काइथोकबा अमसु चंगेबको अदो आइगा ngasi सुमाइना चामिन नदुइसे आइगी याम्बा सिंगा अदुगा आइगी इमानबा सिंगने अदुगा स्पेशली अखोगी हुजिजे आइगी के ब्लॉगिंग नंबी सिसु कोगी वन एंड ओनली कोगी दादया ने हाय दादया सु लाए अदो आइना सु सिजे दादया दि सर्मनी दा आइना सु ngaसे सिमोंग सि येंग सि लाओ आइना सु अमोंदा इनवाइट तौबा अदुगा आइजो द सादे दो सि ngasi येंग हाउदी हाउबा हेबले अदुगा अखोइना सुमाइना चाबसिदा अखोइना ngasi सुमाइना सेमिसेको नोंसु तायबको यामना वाना सेमजै अखोइना सुमाइनागा फान थारिबा खोलिबा मैम फंबा यानाबा तौरिसे अदो मखादा ब्लॉग तो सु येंगबिरो मैम तिलौ सनमदो यामन गिदनेबा सनम गाइदा जांग तै के स्वम कना हाब माइ जो जी मई थागले मई चाकबा होरे सिदै तौरगा हातोइनि माइ आइसु खंदे अंत तौद्रिबनिना येंगसि कमाय तौदोनो ना कोई बाइंडिंग वेयर फाजलिने को मनुंग खोइना हापिसे किनो जो हापि खामेन गुदो अदु जो हापि दुगम खोइना हापनिंग बसम हाउ ननबा हापे अदु खोइना नाथौतनबा बाइंडिंग वेयर से सिदा फाजनबा लो लेखोम से सिगी लेहा जे पाइबा तलगदि दुम चार रोय अदो चानिंग अदि खोइदो ऑनलाइन डिलीवर तोके चानी होगदि लेखोम पाइबा तन बसिंगी ओइना ऑनलाइन तन नि दा तन दबजु दुम लैबुदि लै तन दगदि चारे तन लगदि ऑनलाइन ऑर्डर तौबिरो दुम डिलीवर तौजगे लो लाइ मैम अदो मरक थना मैम खोगी मेडिकल तमनिंग बा दुगा डॉक्टर तमनिंग बा सिंग लेरगदि आइगोंदा पाव फाबिरो असिना एनुसि पारिसि सिगी यूनिवर्सिटी ममिंग से मोडोबे स्टेट यूनिवर्सिटी कोय अदो अतोपे यूनिवर्सिटी सु लैये मैम ना तमनिंग बा फावरगदि आइगोंदा पाव फाबिरो आई मैम गि सोइदना मतिंग पांजगे अदो स्टूडेंट सिंग आइगोंदा पाव फाबिरो यामना थुना हौजिसे एडमिशन की प्रोसेस हौब मतमने अदो आइगी फोन नंबर से आइगी मखागी डिस्क्रिप्शन दा येंबियो मैम आइगी फोन नंबर अदो यावजरगनि मैम येंबिबे याइ डियर व्यूअर्स या सिदी अमवाना होना जजे बल न को सिदी नंग साइ हौबदो हागदे न को सिदी कैफे दा कइदि फंगरोय आइलबा तो कुथागी मिगी लेगा हौबदि नति येंबिबे याइ सुमे आइलबा कुथागी मिगी लेगा दे हौबदि नजदे स्टियो मान तौजि वाना तौयि 내가 감이 그다음 그 동말 나한테 나로 난토 주 아도 아솜도수 nganu thong에 짝수 여우비데 짝기 마히 오이는 남네나 그라 야마디 natida 짝 होय चाबा याना अदो आई ड्रेस काजे पुजरिने सी तोंगाना सिनतोक्सैनेबा ब्लॉग त सेट के गाना अदो तोइबा थ कोइना साइ लाके लम्बि दुजु को आदा लेखोम केनो तो लाइनेबा आदै लाइनेबा को लाइसि कोइना कोरोना की कोविड-19 मतमनिना केनो द मी म्याम लेबा मफम तौदि नुवाइतेदना अदुना मी अमदा लेते मफम द तौम द प्रॉब्लम लेरोइदबा जगाला चुमे अखोइगी यामने दाइकेल मासे ngасai khoi thabak tong ai ड्रेस चेंज मा ड्रेस चेंज
ꯇꯧꯔꯛꯇ꯭ꯔꯤ ꯅꯪ ꯍꯣꯔꯦꯟ ꯃꯁꯥ ꯅꯥꯔꯒꯁꯨ ꯑꯃꯨꯛ ꯍꯥꯏꯒꯦ ꯇꯧꯋꯦ ꯃꯥꯅ ꯃꯣꯠꯄꯁꯤꯗꯀꯣ ꯃꯥ ꯄꯥꯛꯁꯦ ꯑꯁꯤꯗꯅ ꯃꯥ ꯃꯁꯥ ꯅꯥꯜꯂꯛꯈꯤꯅꯤ ꯃꯌꯥꯝ ꯑꯗꯩ ꯁꯤ ꯉꯁꯥꯏ ꯇꯦꯟ ꯈꯟꯕꯤꯔꯝꯕ ꯑꯩꯈꯣꯏ ꯕꯣ ꯃꯌꯥꯝꯗꯨꯁꯨ ꯑꯝꯇ ꯂꯥꯛꯇ꯭ꯔꯤꯕ ꯏꯔꯨꯖꯕ ꯆꯠꯅꯒꯤꯅꯦꯕ ꯁꯤ ꯇꯦꯟ ꯈꯜꯂꯝꯕ ꯈꯣꯠꯄ ꯑꯗꯒꯤ ꯀꯥꯔꯄꯦꯠ ꯃꯈꯥ ꯊꯥꯕ ꯃꯌꯥꯝ ꯋꯥꯕꯤꯔꯤꯅꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤꯡ ꯑꯗꯒꯤ ꯑꯩ ꯏꯃꯥꯟꯅꯕꯁꯤꯡꯅ ꯑꯩ ꯂꯣꯏꯅ ꯏꯟꯇ꯭ꯔꯣ ꯇꯧꯖꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯤꯀꯣ ꯍꯧꯖꯤꯛꯁꯦ ꯃꯩꯁꯦ ꯁꯨꯃꯥꯏꯅ ꯒ꯭ꯔꯪ ꯒ꯭ꯔꯪ ꯆꯥꯍꯜꯂꯒ ꯑꯗꯒꯤ ꯃꯩꯇꯥꯟ ꯇꯥꯍꯜꯂꯒ ꯑꯣꯝꯃꯒ ꯊꯝꯒꯗꯕꯅꯤꯀꯣ ꯂꯧꯔꯒ ꯃꯅꯨꯡꯗ ꯑꯗꯣ 40 minutes ꯃꯨꯛꯇꯤ ꯊꯝꯗ ꯌꯥꯔꯣꯏ ꯑꯗꯨꯒ ꯁꯤꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯒꯤ ꯆꯠꯅꯕꯤꯗ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯣꯜꯂꯝꯕ ꯐꯨꯝꯂꯧ ꯀꯧꯋꯦ ꯐꯨꯝꯃꯒ ꯂꯧꯕꯒꯤꯀꯣ ꯐꯨꯝꯃꯒ ꯂꯧꯕꯒꯤ ꯐꯨꯝꯂꯧ ꯑꯗꯣ ꯑꯩꯒꯤꯅ ꯂꯩꯈꯣꯝ ꯇꯩꯁꯜꯂꯒ ꯉꯥ ꯂꯧꯕ ꯍꯥꯏꯔꯒ ꯂꯩꯈꯣꯝ ꯇꯩꯁꯤꯜꯂꯒ ꯉꯥ ꯂꯧꯕ ꯄꯣꯠꯁꯦ ꯅꯪꯒꯤ ꯇꯥꯏꯇꯜ ꯂꯩꯈꯣꯝ ꯇꯩꯁꯤꯜꯂꯒ ꯉꯥ ꯂꯧꯕ ꯌꯥꯔ ꯂꯩ ꯀꯩꯅꯣ ꯁꯤ ꯀꯩ ꯍꯧꯖꯤꯛꯀꯤꯗ ꯆꯦꯡ ꯂꯧꯕ ꯂꯥꯛꯄꯅꯤ ꯆꯦꯡ ꯂꯧ ꯁꯛꯇꯝ ꯂꯩ ꯃꯌꯥꯝ ꯑꯩꯈꯣꯏꯁꯤꯀꯣ ꯍꯧꯖꯤꯛꯇ ꯂꯣꯏꯕꯗ ꯉꯥꯏꯔꯤꯕꯀꯣ ꯑꯗꯣ ꯋꯦꯗꯔꯁꯨ ꯐꯠꯇꯕ ꯅꯣꯡ ꯏꯁꯤꯡ ꯇꯥꯕꯁꯨ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯂꯩꯕꯥꯛꯁꯦ ꯊꯥꯅꯁꯨ ꯍꯥꯞꯄꯨꯔꯦꯕꯀꯣ ꯉꯥ ꯑꯅꯤꯁꯦ ꯑꯝꯇ ꯃꯥꯟꯅꯗꯦ ꯑꯃꯅ ꯄꯥꯅ ꯍꯥꯞꯄꯦ ꯊꯥꯅ ꯍꯥꯞꯄꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯈꯔ ꯁꯣꯏꯕꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯩꯈꯣই ꯌꯥꯝꯅ ꯑꯦꯛꯁꯄꯔꯠꯁꯨ ꯅꯠꯆꯗꯦꯕ ꯑꯗꯨꯅ ꯉꯥꯁꯦ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯁꯦꯠꯄ ꯃꯇꯝꯗ ꯈꯔ ꯐꯔꯛ ꯇꯥꯈ꯭ꯔꯦ ꯑꯗꯣ ꯑꯁꯤꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯨꯝꯂꯧꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯁꯦꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯉꯥ ꯑꯣꯏꯁꯅꯨꯕ ꯃꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯂꯣꯏꯅ ꯃꯥꯡꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯑꯃ ꯁꯦꯠꯂꯛꯀꯦꯀꯣ ꯑꯠꯆꯥ ꯑꯁꯤ ꯇꯪꯈꯥꯏ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯑꯁꯤ ꯉꯁꯥꯏꯒꯤ ꯕꯥꯏꯗꯤꯡ ꯋꯦꯌꯔꯗꯨꯅꯦ ꯑꯗꯣ ꯑꯁꯤ ꯆꯥꯕ ꯌꯥꯔꯣꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯁꯤ ꯁ꯭ꯀꯤꯟꯗꯣ ꯁꯤ ꯂꯩꯔꯦ ꯃꯣꯏꯒꯤ ꯁ꯭ꯀꯤꯟꯒꯤ ꯀꯣꯚꯔꯗꯣ ꯑꯁꯤꯗꯤ ꯆꯥꯕ ꯌꯥꯔꯔꯣꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯥꯗꯣꯏꯁꯤ ꯁꯨꯃꯥꯏꯅ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯔꯁꯀꯨꯝꯕꯅ ꯁꯨꯃꯥꯏꯅ ꯆꯥꯏꯒꯅ ꯍꯥꯏꯅꯩꯌꯦ ꯑꯩ ꯁꯤꯃ ꯆꯥꯒꯦꯕ ꯍꯥꯎꯕ ꯌꯦꯡꯒꯦꯕꯀꯣ ꯇꯦꯁꯇꯤ ꯑꯣꯏꯕ ꯑꯣꯏꯗꯕꯗꯣ ꯃꯔꯨꯁꯤ ꯍꯣꯏ ꯑꯁꯤ ꯄꯣꯠꯁꯦ ꯌꯥꯝꯅ ꯍꯦꯜꯗꯤ ꯑꯣꯏꯅꯤ ꯁꯤꯗꯤ ꯃꯁꯥ ꯐꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯥꯏꯁꯤꯁ ꯀꯦꯝ ꯌꯥꯎꯗꯦꯕ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯃꯅꯨꯡꯗ ꯍꯥꯞꯄꯤꯁꯦ ꯃꯅꯨꯡꯗ ꯉꯁꯥꯏ ꯍꯥꯞꯈꯤꯕꯗꯣ ꯈꯥꯃꯦꯟꯒꯨꯝꯕꯗꯣ ꯇꯣ ꯑꯁꯤꯗꯤ ꯁꯤꯗ ꯑꯁꯤ ꯄꯨꯔꯥ ꯕꯣꯏꯜ ꯇꯧꯕ ꯇꯥꯏꯞꯇ ꯄꯨꯔꯥ ꯔꯣꯁꯇꯦꯠꯅꯦ ꯁꯤꯗꯤ ꯑꯗꯒꯤ ꯇꯤꯜꯍꯧꯁꯤꯂꯦ ꯑꯗꯨꯒ ꯆꯅꯝꯁꯤꯂꯦ ꯑꯗꯨꯁꯤꯡꯗꯨꯒ ꯌꯦꯡꯒꯦꯕ ꯄꯨꯂꯞ ꯆꯥꯁꯤꯜꯂꯣ ꯑꯝꯇ ꯌꯦꯡꯉꯣ ꯑꯩ ꯄꯤꯁꯀ ꯆꯥꯒꯦ ꯃꯁꯜꯁꯀ ꯌꯥꯏ ꯃꯔꯨꯒ ꯂꯧꯊꯣꯛꯀꯦ ꯑꯗꯣ ꯁꯤꯜꯚꯔꯁꯦ ꯃꯌꯥꯝꯅ ꯁꯤꯜꯚꯔꯁꯦ ꯍꯥꯎꯇꯦ ꯍꯥꯏꯅꯗ꯭ꯔꯥ ꯑꯗꯣ ꯉꯥ ꯆꯥꯎꯇꯔꯦ ꯁꯤꯜꯚꯔꯁꯦ ꯍꯥꯎꯕꯅꯤ ꯊꯣꯡ ꯀꯥꯟꯗ ꯁꯤ ꯉꯥ ꯆꯥꯎꯋꯦ ꯍꯥꯎꯅꯤ ꯑꯗꯣ ꯑꯁꯤ ꯌꯥꯝ ꯌꯦꯡꯉꯦꯕ ꯀꯩꯗꯧꯒꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯊꯨꯝꯁꯦ ꯈꯤꯇꯪꯗꯤ ꯋꯥꯠꯂꯦ ꯊꯨꯝ ꯍꯥꯞꯄꯧꯗꯕꯩꯅꯦ ꯑꯗꯣ ꯊꯨꯝ ꯍꯥꯞꯇꯥꯔꯗꯤ ꯌꯥꯝꯅ ꯍꯥꯎꯅꯤ ꯑꯗꯣ ꯑꯩꯒꯤ ꯋꯥꯕꯤꯕꯁꯤꯡꯗꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯡ ꯃꯌꯥꯝ ꯋꯥꯕꯤꯕ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯁꯦꯝꯕꯁꯦ ꯁꯤꯒꯤ ꯈꯛꯇꯪꯗ ꯑꯩꯅꯀꯣ ꯁꯤꯒꯤ ꯈꯛꯇꯪ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯐꯥꯔꯝꯗ ꯆꯠꯂꯒ ꯑꯦꯅꯤ ꯑꯩꯒꯤ ꯌꯨꯝ ꯃꯃꯥꯡꯗ ꯑꯣꯏꯔꯁꯨ ꯇꯧꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯗꯨꯒ ꯑꯩꯒꯤ ꯏꯌꯥꯝꯕꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯒ ꯏꯌꯥꯝꯕ ꯑꯩ ꯁꯨꯃꯥꯏꯅ ꯕ꯭ꯂꯣꯛꯁꯦ ꯃꯣꯏꯅ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯋꯤꯕꯀꯣ ꯍꯥꯏꯗꯤ ꯕ꯭ꯂꯣꯛꯁꯦ ꯁꯦꯝ ꯇꯥꯔꯗꯤ ꯖꯣꯀꯔ ꯇꯥꯍꯟꯅꯤꯡꯗꯦꯕꯀꯣ ꯑꯗꯨ ꯌꯥꯝ ꯋꯥꯕꯤꯈꯤꯕ ꯁꯞꯄꯣꯔꯇꯤভ ꯔꯣꯜꯁ ꯂꯧꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯐꯥꯔꯁ ꯂꯤꯛ ꯀꯤꯡꯕ ꯃꯗꯤ ꯑꯩꯒꯤ ꯂꯦꯡꯒꯥꯅꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯃꯨꯠꯄꯗ ꯌꯥꯎꯈꯤꯕ ꯁꯤꯟꯗꯣ ꯍꯧꯖꯤꯛꯇꯤ ꯏꯔꯨꯖꯊꯣꯛꯑꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯁꯥꯟꯅꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯌꯥꯝꯕ ꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔ ꯊꯕꯛ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯑꯩꯗꯤ ꯍꯧꯖꯤꯛ ꯂꯥꯛꯇ ꯉꯥꯏꯔꯤ ꯑꯗꯨ ꯇꯥꯔꯁꯨ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ PWDꯗ ꯑꯩꯈꯣꯏꯒꯤ ꯑꯩ ꯑꯣꯏꯅ ꯄꯨꯔꯤꯕ ꯑꯗꯨꯒ ꯑꯩꯒꯤ ꯏꯌꯥꯝꯕ ꯔꯣꯁꯟ ꯑꯇꯩꯁꯨ ꯆꯪꯉꯝꯗ꯭ꯔꯣ ꯑꯩꯈꯣꯏ ꯗꯥꯏꯁꯟꯁꯨ ꯏꯟꯇ꯭ꯔꯣ ꯇꯧꯒꯦ ꯑꯩꯈꯣꯏꯒꯤ ꯕꯤꯛꯀꯤ ꯀꯧꯋꯦ ꯑꯩꯈꯣꯏꯅ ꯑꯦꯂꯥꯏꯁ ꯑꯁꯦꯡꯕ ꯃꯃꯤꯡꯗꯤ ꯀꯤꯁꯟ ꯀꯧꯋꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯂꯣꯀꯦꯜꯗ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯡ ꯑꯩꯈꯣꯏꯅ ꯕꯤꯛꯀꯤꯅ ꯀꯧꯕꯗꯣ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯏꯃꯥꯟꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯩ ꯂꯥꯛꯃꯤꯟꯅꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯗꯥꯗꯥ ꯑꯩꯈꯣꯏ ꯀꯩꯅꯣꯅꯦ ꯏꯟꯚꯥꯏꯇꯦꯁꯅꯦ ꯒꯦꯁꯅꯦ ꯒꯦꯁ ꯑꯣꯐ ꯑꯣꯅꯔ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎꯄꯥꯒꯤ ꯑꯩꯒꯤ ꯃꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯗꯤ ꯑꯩꯒꯤ ꯕꯨꯁ ꯍꯨꯏꯗ꯭ꯔꯣꯝ ꯍꯧꯖꯤꯛ ꯃꯦꯜꯋꯤ ꯀꯣꯂꯦꯖꯀꯤ GS ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯥꯏꯕꯅꯦ ꯃꯥꯅ ꯂꯤꯡꯅ ꯑꯗꯨ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯄꯥ ꯃꯃꯥꯡꯒꯤ ꯕ꯭ꯂꯣꯛꯇꯁꯨ ꯃꯌꯥꯝ ꯎꯔꯝꯃꯅꯤ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯑꯗꯣ ꯋꯥꯟ ꯃꯣꯁꯂꯤ ꯁꯦꯅꯤꯌꯔ ꯍꯥꯏꯇꯥꯔꯗꯤ ꯑꯩꯒꯤ ꯁꯤ ꯄꯨꯜꯂꯤꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯦꯟ ꯁꯞꯄꯣꯔꯇꯤভ ꯔꯣꯜ ꯂꯧꯕꯤꯕ ꯍꯥꯏꯇꯥꯔꯗꯤ ꯑꯩꯒꯤ ꯏꯕꯥꯏ ꯆꯧꯕ ꯑꯩꯈꯣꯏ ꯏꯕꯥꯏ ꯆꯧꯕꯅ ꯃꯌꯥꯝ ꯇꯧꯕꯤꯌꯦ ꯑꯁꯤ ꯃꯇꯦꯡ ꯄꯥꯡꯕꯅꯦ ꯑꯩꯅ ꯇꯧꯁꯦ ꯁꯤꯗꯤ ꯌꯥꯔꯣꯏꯗ ꯇꯧꯗꯣ ꯑꯗꯣ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯉꯥꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯁꯦ ꯐꯒꯠꯇ꯭ꯔꯤꯕꯀꯣ ꯑꯗꯣ ꯑꯁꯤꯃꯗꯤ ꯐꯒꯠꯈ꯭ꯔꯦꯀꯣ ꯑꯗꯣ ꯌꯥꯝꯅ ꯁꯨꯃꯥꯏꯅ ꯐꯒꯠꯇꯣꯏꯅꯦ ꯁꯤ ꯏꯁꯀꯤꯟ ꯂꯣꯏ ꯌꯥꯎꯔꯦ ꯁꯦ ꯑꯁ ꯌꯦꯡꯉꯨꯅꯦ
ado ai cameraman je dadia ni ai blogging to bi je dadia se yaw yung ne posi asing sa hau si de ai kam yam ban khadi khan hadia hauba ate ma sai jaga du kharo ado nang haude hawa mani ado nang nathna sum saab je mem lo sang ne sikeno phai tawni ai da dong ni jage để tôi đi anh chừng là phải giờ rồi kun kali kun camera kali do won dam bi đi phải rồi ai camera da rồi đi ya da dạ này giàu đi giàu yam sati nu pa ne sin pa em tin là video nó masa ko gi ngasi ko gi real life to ko life ta man items ko magi wakilon dagi mem ule ko magi mana patilen di mem masi ko chama dagi sali chawum ado ngasi ni pan ule ado som do tadi magi di so paina ado so dagi hele da ule si ado so ai bunu si bagi ado bo dai real life di ko ni uriba youtube videos to uriba da do nati thank you mi jong ni da da mo ta ma magic channel na live da da ga da mo ta live mo ta thank you ado dadi gi youtube se yamna pingman gay social media pingman gay ba real life to ubdune heno ta pa ja so program tan ma'am sit lamna se matang videos ta mung thina se okay ma'am ado dadia gi blog to show ai ge maga punba yaw kani do ji fi ma'am das bidania das bidania das pidania